ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗꯁꯨ ꯉꯥꯏꯅꯦ ꯀꯅꯥ ꯀꯅꯥ ꯚꯤꯗꯤꯑꯣ ꯅꯝꯗꯕ ꯌꯥꯎꯒꯦ ꯀꯅꯥ ꯀꯅꯥ ꯚꯤꯗꯤꯑꯣ ꯁꯦꯝ ꯅꯥꯎꯕꯃꯩ ꯍꯣꯏ ꯑꯗꯨꯒꯩꯗꯤ ꯁꯆꯤꯟꯀꯔ ꯇꯥꯇꯣꯟ ꯀꯥꯏꯅ ꯃꯌꯥꯝ ꯂꯩꯇ꯭ꯔꯥꯅꯦ Hello guys, welcome back to our channel. Mayam punamakpu aigi channel da amkasu hanna taramna okchari. Ado mayam ngasigi video sidi ko haidi mayam da ko aina mamon da leiba wado mayam da khitang haijage aina tawbane bako. Ado mayam sisi haidi haining badi mayam kuire bako. Ado kamai haini manung da thammaga leibado. Kamai haidin haidi ukha kuirebako aina mayamda idi share tawningbado ko aduga sum kamai haini ko na tawrageda haida dum tallaga leithopado dumaina sum oirebako ado ngasidi sum haidi mayamda aina hainingba khara do haijarake haina tawbanebako ado sum haidi aina mamonda leiba waduni ko ngasi mayamda haiduise ado mayamna su sum warau biro haina khalli ado kaisum natebako asise akhoi hoji manipurda tawriba lanse asigi haidi mari khara leinaba dumaina tawebako ado maram haibu sinida aina mamangda ko khara di kuiba si yamna kuidrebako khitang kuire aduduga barapta sum haidi snowfall marakta sanaba khona basum enjoy tawbodo adugi video thanga chakina ko aduduga comment amma khak laibako adu muk laina ko adu luraga mu akamu nahan mu mayam haireba ko haidi harau na leire manipurda hojik yamna wari aduga noina harauri mapanda leibanina dumaina mayam haireba ko ado hojik aina video semisi ko net se leite bako ngarang dagi net se laktabane ba net haibu internet ta nataba akhoi wari sanabagi network ka su ampuk leite bako roaming da loina lei aduna haidi dugi comment sing do ai laukhatpa ngamjadrebako ado video sidi sum hauji oina semage natradi akamu matamuk leiroi dai ingsu yam inging asi je khitang weather khara phaibako aduduna ngasi adum sema baneba adoga aina comment amma khakudi lauthoibako dum chap manai haidoija hairani ne ko comment se haidi komai haini wahai do chap manai bako khali kaino tawde habe wani kai kawine khangde ado ai comment se parake bako ma'am ado mayam ai comment patok charakebako samjisu tumthubagi isada isamnen chawra itani phamangina ado comment patok charakeko mayam magi username se ko smiling market c haraga 4jh haibako mangna haiba mapan lamda leiba khudingdi maning tamna nungaibiu aikhoi somdadi maitai sing nongma nongmagi asum siba leptri ado nungsu nungaite ko sumaina hairakpase ko nungaite haidi wakhanje kainum tawebako sumaina hairaga haidi kamai haini nungsu nungaite ko habji haidi angang singna ko career semgada matam laila su tamgada matam duga jum thado ga lan ne haina chatlini ko khungai ne haina dugaidi khungai ibung pa sing dusu angang sing thado ga dugaidi nupi ke ka ko magi kayai wife ka thado khoto ga mama pa thado ga khungai ne na chatlini ko nungai phamdi ka sum lai pote ba chumme ba ado akhoi su ko mai haini ko tasengna di yamna nungaite ko kaino haida akhoi su mi ni na ko haidi akhoi su maitai maseni na ko dumaina tawbodo dum nungaite ba ko akhoi su dum mobile la uri duwaidi sum tv da uri news ta loina uri ni ko kari kamai tawri ba kholi ba loi pau tari ne ba ado nungsu nungaite haina kaino tawdui ba ko kaino tawdu ba haidi kuisu kuisale lan se ko akhoi su lan hagolakpa matam da ko lan se me dagi hoina tro me 2023 gi me de hoini chahi phajalak tore ado me lan hagolang matam da ko akhoi video ambok namde ko mayam su dum changaga yengbiu video ambok semde aitana te mi puna mak video semda bane ko adoga sum kuina leselak bagi matungina haidi amuk tapthare aina mu haini de ka amuk kangkhalai amuk tapthai amuk kangkhalai domai dum tawlai banina mayam su sum mai lambi do chacha bane ko ado amarom da haroga aidi kasargi ni ko kasargi ni aigi channel si su yamna achauba sunate macha pitanu pikpa channel ne ko adudo samai ngangai se ko hoi atop achauba da haibo aidi kasum nataba kasum pakchaga da ko ado aingon da hai phare kasum kai de hairak podo haidi kasum sauningai leite ko he na aidi nungaite comment se paroga ko nungdi nungaite ado asisiga kaim nate ko aina haijaningi badi ko haidi
ꯚꯤꯗꯤꯑꯣ ꯁꯦꯝꯕꯁꯦ ꯂꯥꯟꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯃꯔꯝꯗꯤꯀꯣ ꯂꯥꯟꯁꯦ ꯀꯨꯏꯔꯦ ꯇꯧꯁꯜꯂꯛꯏꯁꯦ ꯆꯍꯤ ꯑꯃ ꯁꯨꯖꯜꯂꯛꯇꯣꯔꯦ ꯑꯗꯣ ꯂꯥꯟ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯊꯥ 5-6ꯇꯤ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯅꯝꯗꯦꯀꯣ ꯑꯩ ꯏꯊꯟꯇ ꯅꯠꯇꯦ ꯃꯤ ꯄꯨꯝꯅꯃꯛꯁꯨ ꯚꯤꯗꯤꯑꯣ ꯅꯝꯗꯦ ꯃꯅꯤꯄꯨꯔꯗꯁꯨ ꯅꯝꯗꯦ ꯀꯁꯥꯔꯗꯁꯨ ꯅꯝꯗꯦ ꯃꯩꯇꯩꯅ ꯇꯥꯕ ꯈꯨꯟ ꯄꯨꯝꯅꯃꯛꯇ ꯅꯝꯗꯦꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯁꯨꯝ ꯇꯞꯅ ꯇꯧꯅ ꯃꯤ ꯄꯨꯝꯅꯃꯛꯁꯦ ꯚꯤꯗꯤꯑꯣ ꯂꯣꯏꯅ ꯅꯝꯈꯠꯂꯛꯑꯦꯀꯣ ꯑꯩꯈꯣꯏ ꯀꯁꯥꯔꯗꯤ ꯌꯥꯝ ꯂꯥꯞꯅ ꯊꯝꯈ꯭ꯔꯣꯅꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗꯅꯤ ꯂꯥꯟ ꯇꯧꯔꯤꯁꯦ ꯃꯅꯤꯄꯨꯔꯗ ꯂꯥꯟ ꯇꯧꯔꯤ ꯃꯐꯝꯗꯨꯒꯁꯨ ꯚꯤꯗꯤꯑꯣ ꯀꯔꯝꯕ ꯃꯤ ꯚꯤꯗꯤꯑꯣ ꯅꯝꯗꯕ ꯌꯥꯎꯒꯦ ꯑꯃꯨꯛꯇꯪ ꯄꯨꯊꯣꯔꯛꯎ ꯍꯥꯏꯃꯤꯅꯦ ꯑꯩꯅ ꯍꯥꯏꯗꯤ ꯂꯣꯏꯅ ꯅꯝꯃꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯗꯤ ꯌꯥꯝꯅ ꯄꯤꯛꯇꯨꯅꯨ ꯄꯤꯛꯄ ꯄꯩꯁꯥꯒ ꯍꯥꯏꯗꯨꯗꯤ ꯃꯪꯗ꯭ꯔꯤꯀꯣ ꯌꯥꯝ ꯁꯥꯊꯤꯅ ꯄꯤꯛꯈ꯭ꯔꯕ ꯆꯦꯅꯦꯜꯅꯦꯕꯀꯣ ꯑꯗꯨꯒ ꯁꯨꯝ ꯉꯥꯏꯍꯥꯛ ꯑꯩꯁꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯨꯀꯣ ꯄꯨꯟꯁꯤꯁꯦ ꯌꯥꯝꯅ ꯋꯥꯔꯤꯅꯤ ꯀꯩꯁꯨꯝ ꯅꯨꯡꯉꯥꯏꯄꯣꯠꯇꯦꯀꯣ ꯃꯤꯅ ꯁꯨꯝ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯕꯒꯤ ꯋꯥꯅꯤ ꯁꯨꯝ ꯋꯥꯔꯤꯅꯤ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯕ꯭ꯂꯣꯛ ꯍꯥꯏꯁꯤꯗꯤꯀꯣ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯅꯣꯡꯃꯗ ꯂꯩꯔꯤꯁꯦ ꯄꯨꯡ 24ꯅꯤꯀꯣ ꯄꯨꯡ 24ꯁꯤꯒꯤ ꯃꯅꯨꯡꯁꯤꯒ ꯚꯤꯗꯤꯑꯣꯅ ꯁꯥꯡꯅ ꯊꯥꯡꯒꯠꯂꯦ ꯍꯥꯏꯕꯗ ꯃꯤꯅꯤꯠ 25-30 ꯑꯩꯅ ꯍꯥꯏꯗꯤ ꯄꯨꯡꯈꯥꯏ ꯑꯃꯈꯛ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯛꯄꯗꯨꯒ ꯄꯨꯡꯈꯥꯏ ꯑꯃꯈꯛ ꯅꯨꯡꯉꯥꯏꯕ ꯎꯠꯄꯗꯨꯒ 24 ꯑꯋꯥꯔꯁꯀꯤ ꯃꯅꯨꯡꯁꯤꯒ ꯄꯨꯡꯈꯥꯏ ꯑꯃꯈꯛꯇꯅꯦꯕ ꯎꯠꯂꯤꯗꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯂꯦꯝꯍꯧꯔꯤꯕ ꯄꯨꯡ ꯀꯌꯥꯅꯣ ꯄꯨꯡ 18ꯗꯣ ꯐꯔꯦꯅꯦ 10ꯗꯁꯨ ꯍꯥꯏꯔꯣꯅꯦ ꯄꯨꯡ 10ꯁꯤꯡꯗꯣ ꯀꯃꯥꯏꯅ ꯇꯧꯔꯒ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯣ ꯀꯅꯥꯝꯅ ꯀꯔꯤꯝ ꯈꯪꯄꯣꯠꯇꯦꯕꯀꯣ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯕ꯭ꯂꯣꯛꯁꯤꯒ ꯊꯥꯡꯒꯠꯂꯛꯏꯁꯦ ꯅꯣꯡꯃꯒꯤ ꯀꯔꯤ ꯇꯧꯕ ꯀꯃꯥꯏꯅ ꯇꯧꯕ ꯑꯗꯨꯁꯤꯡꯗꯨꯅꯦꯕꯀꯣ ꯊꯥꯡꯒꯠꯂꯛꯏꯁꯦ ꯑꯗꯣ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯣꯏꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕꯁꯨ ꯀꯩꯁꯨꯝ ꯅꯠꯇꯦꯕꯀꯣ ꯉꯥꯏꯍꯥꯛꯇꯪ ꯚꯤꯗꯤꯑꯣ ꯁꯦꯝꯕꯗ ꯃꯇꯥꯡꯁꯨ ꯁꯦꯝꯃꯒ ꯊꯥꯡꯒꯠꯂꯕ ꯃꯤꯁꯨ ꯀꯣꯡꯒꯥꯏ ꯑꯃ ꯌꯥꯎꯔꯤꯅꯦꯕꯀꯣ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯁꯦ ꯂꯥꯜꯂꯤ ꯆꯨꯝꯃꯤ ꯃꯌꯥꯝ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯎꯅꯦꯀꯣ ꯑꯗꯨ ꯐꯔꯦꯕ ꯑꯗꯨ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯈꯣꯠꯄ ꯁꯦꯝꯗꯅꯨ ꯈꯣꯠꯀꯅꯨ ꯁꯨꯃꯥꯏꯅꯁꯨ ꯍꯥꯏꯔꯤꯁꯤꯁꯨ ꯅꯨꯡꯉꯥꯏꯇꯦꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯗ ꯍꯧꯖꯤꯛꯁꯦ ꯃꯅꯤꯄꯨꯔꯗꯁꯨꯀꯣ ꯑꯩꯈꯣꯏ ꯀꯁꯥꯔꯗꯗꯤ ꯗꯨꯛꯖꯥꯝ ꯍꯥꯏꯗꯤ ꯍꯣꯏ ꯌꯨꯇꯨꯕꯔ ꯑꯆꯧ ꯃꯌꯥꯝ ꯂꯩꯀꯣ ꯂꯩꯇꯕ ꯅꯠꯇꯦ ꯃꯌꯥꯝ ꯂꯩ ꯑꯗꯣ ꯃꯅꯤꯄꯨꯔꯗꯁꯨ ꯑꯆꯧ ꯃꯌꯥꯝ ꯂꯩꯅꯦꯕꯀꯣ ꯃꯣꯏꯗꯤ ꯄꯩꯁꯥ ꯀꯩꯀꯥꯁꯨ ꯃꯌꯥꯝ ꯐꯪꯉꯤꯅꯦꯕꯀோ ꯑꯗꯣ ꯑꯩꯅ ꯍꯥꯏꯁꯦ ꯍꯧꯖꯤꯛꯁꯦ ꯂꯥꯟ ꯇꯧꯅ ꯃꯤ ꯄꯨꯝꯅꯃꯛꯁꯦ ꯋꯥꯅꯔꯤꯅꯦꯕꯀꯣ ꯁꯨꯐꯝ ꯆꯥꯐꯝ ꯀꯔꯤꯝ ꯈꯪꯄꯣꯠꯇꯦꯕ ꯑꯗꯨꯁꯤꯡꯗꯨꯒ ꯂꯥꯟ ꯇꯧꯔꯤ ꯍꯥꯏꯗꯅ ꯃꯥꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤꯁꯤꯡꯗꯣ ꯂꯣꯏꯅ ꯊꯤꯡꯖꯤꯜꯂꯒ ꯊꯝꯖꯤꯟ ꯇꯥꯔꯒꯗꯤ ꯃꯣꯏ ꯀꯃꯥꯏꯅ ꯍꯤꯡꯒꯅꯤ ꯑꯗꯨꯒ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗꯨꯒꯁꯨ ꯃꯣꯏ ꯃꯌꯥꯝ ꯃꯇꯦꯡ ꯄꯥꯡꯉꯤꯀꯣ ꯌꯨꯇꯨꯕꯔꯁꯤꯡ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯎꯖꯔꯦ ꯑꯗꯨꯁꯤꯡꯗꯣ ꯃꯣꯏꯅ ꯚꯤꯗꯤꯑꯣꯗꯣ ꯁꯦꯝꯗꯕꯤꯗ ꯊꯥꯡꯒꯠꯇꯕ ꯇꯥꯔꯒꯗꯤ ꯀꯗꯥꯏ ꯄꯩꯁꯥꯅ ꯃꯣꯏ ꯆꯥꯅꯤ ꯀꯗꯥꯏ ꯄꯩꯁꯥꯅ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗꯁꯨꯀꯣ ꯌꯨꯇꯨꯕꯔ ꯃꯌꯥꯝ ꯑꯃ ꯂꯩꯀꯣ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕꯁꯤꯡꯀꯣ ꯗꯥ ꯅꯥꯎꯕꯃꯩ ꯍꯣꯏ ꯑꯗꯨꯒꯩꯗꯤ ꯁꯆꯤꯟꯀꯔ ꯇꯥꯇꯣꯟ ꯀꯥꯏꯅ ꯃꯌꯥꯝ ꯂꯩꯇ꯭ꯔꯅꯦ ꯑꯗꯨꯁꯤꯡꯗꯨꯅꯁꯨ ꯚꯤꯗꯤꯑꯣ ꯅꯝꯕꯗꯣ ꯃꯣꯏꯅ ꯚꯤꯗꯤꯑꯣ ꯅꯝꯕꯗꯨꯒꯁꯨ ꯁꯨꯝ ꯍꯥꯏꯖꯩꯅꯀꯣ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯅꯝꯃꯤꯁꯤꯗꯤ ꯀꯣꯃꯦꯗꯤꯅꯤ ꯉꯥꯏꯍꯥꯛꯇꯪ ꯅꯣꯛꯄꯒꯤꯅꯤ ꯑꯗꯨꯒ ꯍꯥꯏꯗꯤ ꯈꯨꯟ ꯉꯥꯛꯇꯨꯅ ꯂꯩꯔꯤꯕ ꯂꯥꯟ ꯃꯥꯌꯣꯛꯅꯔꯒ ꯂꯥꯟ ꯌꯥꯎꯔꯒ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯋꯥꯅ ꯂꯩꯕ ꯃꯇꯝꯗꯨꯒ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯈꯔ ꯍꯥꯏꯗꯤ ꯀꯣꯃꯦꯗꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯖꯔꯒ ꯃꯈꯣꯏꯗ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯁꯨ ꯅꯣꯛꯍꯟꯕ ꯍꯔꯥꯎꯕ ꯉꯝꯖꯅꯕꯒꯤꯗꯃꯛꯇ ꯑꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯝꯖꯕꯅꯤ ꯍꯥꯏꯔꯤꯕꯀꯣ ꯑꯗꯨ ꯇꯥꯕꯗ ꯅꯨꯡꯁꯤꯗ꯭ꯔꯅꯦꯀꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯌꯨꯇꯨꯕ ꯍꯥꯏꯁꯤꯗꯤ ꯃꯄꯥꯟꯒꯤ ꯄꯩꯁꯥ ꯂꯥꯛꯏ ꯅꯠꯇ꯭ꯔꯅꯦ ꯑꯗꯣ ꯊꯥꯡꯒꯠꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯏꯅ ꯄꯩꯁా ꯄꯤꯔꯛꯇꯣꯏꯅꯦ ꯑꯗꯣ ꯚꯤꯗꯤꯑꯣꯗꯣ ꯊꯥꯡꯒꯠꯇ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯄꯩꯁꯥ ꯂꯥꯛꯀꯅꯤ ꯄꯩꯁꯥ ꯂꯥꯛꯇ꯭ꯔꯒꯗꯤ ꯃꯌꯥꯝꯗ ꯀꯃꯥꯏꯅ ꯃꯇꯦꯡ ꯇꯧꯅꯤꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯌꯨꯇꯨꯕꯔꯅꯇ ꯃꯅꯤꯄꯨꯔꯗ ꯃꯇꯦꯡ ꯇꯧꯔꯤ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯌꯨꯇꯨꯕꯔꯅꯁꯨ ꯃꯇꯦꯡ ꯃꯌꯥꯝ ꯑꯃ ꯇꯧꯔꯤ ꯍꯥꯏꯕꯅꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯥꯟꯅꯔꯒ ꯂꯣꯏꯅ ꯃꯇꯦꯡ ꯇꯧꯅꯔꯤꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯀꯁꯥꯔꯗꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯂꯣꯏꯅ ꯇꯧꯔꯤꯅꯤ ꯑꯗꯣ ꯑꯗꯨꯒꯩꯗꯤ ꯑꯩꯈꯣꯏꯒꯤ ꯆꯥꯕꯗ ꯉꯥꯎꯖꯩ ꯆꯦꯗꯣ ꯑꯗꯨꯅꯁꯨ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯤ ꯑꯗꯨꯒ ꯃꯥꯅꯁꯨ ꯑꯗꯨꯝ ꯍꯥꯏꯀꯣ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯂꯥꯟꯁꯦ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯒꯤꯗꯤ ꯍꯥꯏꯗꯤ ꯃꯥꯒꯤ ꯀꯩꯅꯣ ꯂꯥꯛꯄꯁꯤꯡꯗꯣ ꯑꯗꯨꯒꯩꯗꯤ ꯃꯉꯣꯟꯗ ꯄꯩꯁꯥ ꯂꯥꯛꯄꯁꯤꯡꯗꯣ ꯃꯌꯥꯝꯗ ꯁꯨꯝ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯈꯣꯠꯀꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯣ ꯅꯨꯡꯁꯤꯗ꯭ꯔꯅꯦꯀꯣ ꯑꯗꯣ ꯚꯤꯗꯤꯑꯣꯗꯣ ꯁꯦꯝꯗꯕ ꯇꯥꯔꯒꯗꯤ ꯄꯩꯁꯥꯗꯣ ꯀꯃꯥꯏꯅ ꯐꯪꯗꯣꯔꯤ ꯑꯗꯨꯒ ꯃꯥꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯇꯧꯅꯔꯤꯕ ꯚꯤꯗꯤꯑꯣ ꯅꯝꯕꯇꯁꯨ ꯅꯠꯇꯦ ꯐꯤꯂꯝ ꯅꯝꯕ ꯃꯤ ꯃꯌꯥꯝ ꯂꯩꯔꯤ ꯑꯗꯩ ꯃꯥꯏ ꯊꯕꯛꯁꯤꯡꯗꯣ ꯄꯨꯝꯅꯃꯛ ꯂꯩ ꯑꯗꯨꯁꯤꯡꯗꯣ ꯂꯣꯏꯅ ꯊꯤꯡꯖꯤꯜꯂꯒꯗꯤ ꯀꯃꯥꯏꯅ ꯂꯩꯗꯣꯔꯤ ꯅꯠꯇ꯭ꯔꯅꯦ ꯁꯨꯛ ꯌꯥꯝ ꯀꯨꯏꯕ ꯃꯇꯝꯁꯦ ꯀꯃꯥꯏꯅ ꯆꯥꯔꯒ ꯀꯃꯥꯏꯅ ꯃꯌꯥꯝꯗ ꯃꯇꯦꯡ ꯄꯥꯡꯉꯒ ꯀꯃꯥꯏꯅ ꯃꯣꯏ ꯄꯨꯟꯁꯤ ꯍꯤꯡꯒꯅꯤ ꯑꯗꯨꯁꯨ ꯈꯤꯇꯪ ꯈꯟꯕꯩ ꯃꯊꯧ ꯇꯥꯏꯕꯀꯣ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯅꯝꯒꯅꯨ ꯈꯣꯠꯀꯅꯨ ꯍꯥꯏꯕꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯗꯨꯒ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯣꯛꯅꯤꯡꯉꯤꯁꯤꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯗ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦꯕꯀꯣ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦꯀꯣ ꯌꯥꯝꯅ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯌꯥꯝꯅ ꯌꯦꯡꯕꯤꯔꯕ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦꯀꯣ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯔꯛꯑꯒꯗꯤꯀꯣ ꯑꯗꯣ ꯇꯁꯦꯡꯅꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯚ꯭ꯌꯨꯒ ꯑꯝꯇ ꯀꯥꯗꯕꯅꯤꯀꯣ ꯑꯗꯩꯗꯤ ꯌꯥꯝꯅ ꯄꯤꯛꯆꯕꯅꯦꯕꯀꯣ ꯑꯗꯣ ꯅꯨꯡꯁꯤꯕꯒꯤ ꯍꯥꯏꯔꯛꯄꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯀꯩꯁꯨꯝ ꯁꯥꯎꯖꯗꯦꯀꯣ ꯖꯁ ꯑꯩꯅ ꯑꯁꯤꯒꯤ ꯀꯃꯦꯟꯁꯦ ꯂꯥꯛꯄꯁꯤꯒ ꯅꯨꯡꯉꯥꯏꯃꯟꯗꯗꯅꯀꯣ ꯃꯌꯥꯝꯗ ꯁꯨꯝ ꯔꯤꯄ꯭ꯂꯥꯏ ꯄꯤꯕꯅꯦꯕꯀꯣ ꯀꯃꯦꯟ ꯍꯥꯏꯁꯤꯗꯤ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯆꯪꯉꯒ ꯌꯦꯡꯉꯤꯅꯤ ꯑꯗꯨꯝ ꯎꯔꯤꯅꯤꯀꯣ ꯑꯗꯣ ꯀꯩꯁꯨꯝ ꯍꯥꯏꯗꯤ ꯂꯣꯠꯅꯤꯡꯉꯥꯏ ꯀꯩꯁꯨꯝ ꯂꯩꯇꯦꯀꯣ ꯑꯗꯨꯅ ꯑꯩꯅ ꯃꯌꯥꯝꯗ ꯁꯨꯝ ꯑꯩꯒꯤ ꯍꯥꯏꯅꯤꯡꯕꯗꯣ ꯈꯔ ꯍꯥꯏꯖꯕꯅꯦꯕꯀꯣ
ꯑꯗꯨꯒ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯅꯝꯕ ꯂꯦꯞꯄ ꯈꯣꯠꯄ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦꯀꯣ ꯍꯥꯏꯗꯤ ꯀꯅꯥꯕꯨ ꯀꯅꯥ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗꯁꯨ ꯉꯥꯏꯅꯦ ꯀꯅꯥ ꯚꯤꯗꯤꯑꯣ ꯅꯝꯗꯕ ꯌꯥꯎꯒꯦ ꯀꯅꯥ ꯚꯤꯗꯤꯑꯣ ꯁꯦꯝꯗꯕ ꯌꯥꯎꯒꯦ ꯍꯦꯟꯅ ꯁꯦꯝꯕ ꯂꯩ ꯍꯦꯟꯅ ꯄꯣꯄꯨꯂꯔ ꯑꯣꯏꯈꯠꯂꯛꯏ ꯍꯥꯟꯅ ꯆꯦꯅꯦꯜ ꯑꯃꯨꯛ ꯄꯥꯏꯔꯝꯗꯕꯁꯤꯡꯗꯣ ꯂꯥꯟꯒꯤ ꯃꯇꯦꯡ ꯂꯧꯔꯒꯁꯨ ꯃꯌꯥꯝ ꯆꯦꯅꯦꯜ パイꯗꯅ ꯄꯩꯁꯥꯒ ꯃꯌꯥꯝ ꯐꯪꯅꯕ ꯌꯥꯎꯗꯕꯁꯨ ꯅꯠꯇꯦꯕꯀꯣ ꯍꯥꯏꯗꯤ ꯃꯃꯥꯡꯗ ꯂꯥꯟꯒꯤ ꯃꯃꯥꯡꯗ ꯆꯦꯅꯦꯜꯒꯁꯦ ꯑꯝꯇ ꯄꯥꯏꯔꯝꯗꯕ ꯂꯥꯟ ꯍꯦꯛ ꯇꯧꯈꯤꯕꯗꯒꯤꯀꯣ ꯂꯥꯟꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯚꯤꯗꯤꯑꯣ ꯁꯦꯝꯗꯅ ꯀꯟꯇꯦꯟ ꯁꯦꯝꯗꯅ ꯊꯥꯡꯒꯠꯇꯅ ꯃꯌꯥꯝꯅ ꯃꯁꯛ ꯈꯪꯅꯗꯅ ꯄꯩꯁꯥꯒ ꯐꯪꯗꯕꯗꯣ ꯑꯗꯨꯝꯕꯗꯨꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯌꯥꯎꯔꯤ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯉꯝꯃꯅꯤꯀꯣ ꯑꯩꯅ ꯁꯟꯗꯣꯛꯅ ꯍꯥꯏꯗ꯭ꯔꯒꯁꯨꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯑꯗꯨꯃꯥꯏꯅ ꯚꯤꯗꯤꯑꯣꯁꯨ ꯅꯝꯖꯗꯦꯀꯣ ꯑꯩꯗꯤ ꯌꯦꯡꯉꯨ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯆꯪꯉꯒ ꯑꯗꯨꯝ ꯌꯦꯡꯉꯨꯀꯣ ꯑꯗꯨꯛꯖꯥꯝ ꯑꯩ ꯑꯗꯨꯝꯕꯗ ꯑꯗꯨꯌꯥꯝ ꯅꯝꯗꯕꯅꯤ ꯃꯃꯥꯡꯗ ꯂꯥꯟ ꯇꯧꯕꯒꯤ ꯃꯇꯝꯗꯀꯣ ꯁꯨꯝ ꯑꯩꯅ ꯅꯨꯡꯉꯥꯏꯇꯕꯁꯤꯡꯗꯣ ꯃꯌꯥꯝꯗ ꯈꯔ ꯐꯣꯡꯗꯣꯛꯆꯈꯤ ꯑꯗꯣ ꯑꯁꯤꯁꯦ ꯀꯩꯁꯨꯝ ꯅꯠꯇꯦꯀꯣ ꯑꯗꯣ ꯃꯌꯥꯝꯗꯁꯨ ꯑꯩꯈꯣꯏꯅꯁꯨ ꯊꯤꯡꯐꯝꯁꯨ ꯊꯣꯛꯇꯦ ꯅꯪ ꯀꯔꯤꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯃꯤꯅꯣ ꯅꯪ ꯀꯔꯤꯒꯤ ꯚꯤꯗꯤꯑꯣ ꯅꯝꯃꯤꯅꯣ ꯅꯣꯏ ꯀꯩꯒꯤ ꯅꯨꯡꯉꯥꯏꯔꯤꯅꯣ ꯑꯗꯨꯃꯥꯏꯅ ꯀꯩꯁꯨꯝ ꯍꯥꯏꯐꯝ ꯊꯣꯛꯇꯦꯀꯣ ꯑꯗꯣ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤꯀꯣ ꯑꯩꯒꯤ ꯄꯨꯟꯁꯤꯗꯁꯨ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯂꯩꯅꯤꯀꯣ ꯑꯗꯣ ꯑꯋꯥꯕ ꯃꯌꯥꯝꯁꯤꯡꯗꯣ ꯍꯥꯏꯗꯤ ꯃꯌꯥꯝꯗ ꯑꯋꯥꯕ ꯌꯥꯝꯅ ꯎꯠꯄ ꯍꯥꯏꯁꯤꯗꯤꯀꯣ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯅꯣꯛꯅꯕ ꯃꯤꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤ ꯑꯗꯨꯒꯩꯗꯤ ꯅꯨꯡꯁꯤꯅ ꯍꯥꯏꯗꯤ ꯍꯥꯏꯕꯤꯔꯛꯄ ꯃꯤꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤꯀꯣ ꯃꯌꯥꯝ ꯂꯩꯅꯤ ꯃꯑꯣꯡꯒꯤ ꯃꯤ ꯑꯗꯨꯁꯤꯡꯗꯣ ꯑꯋꯥꯕꯗ ꯎꯠꯇꯩ ꯁꯔꯨꯛꯄꯨꯗꯤ ꯉꯥꯏꯍꯥꯛꯇꯪ ꯅꯨꯡꯉꯥꯏꯕ ꯑꯗꯩꯗꯤ ꯅꯨꯡꯁꯤꯕ ꯃꯇꯝ ꯑꯗꯨꯒꯨꯝꯕꯗꯣ ꯎꯠꯄꯅ ꯐꯩ ꯍꯥꯏꯅ ꯈꯜꯂꯤꯀꯣ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤꯀꯣ ꯑꯗꯨꯅ ꯑꯩꯁꯨ ꯁꯨꯝ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯁꯦꯝꯃꯒ ꯊꯥꯡꯒꯠꯂꯤ ꯑꯗꯣ ꯑꯩꯅ ꯚꯤꯗꯤꯑꯣ ꯁꯦꯝꯃꯤꯁꯤꯁꯨꯀꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅ ꯇꯧꯔꯤꯅꯤ ꯈꯣꯠꯂꯤꯅꯤ ꯑꯗꯨꯃꯥꯏꯅ ꯈꯟꯕꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯦꯀꯣ ꯍꯣꯏ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯦ ꯍꯥꯏꯅꯈꯟꯕꯗꯨꯁꯨ ꯑꯩꯒꯤꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯅꯤ ꯈꯤꯇ ꯅꯨꯡꯉꯥꯏꯖꯔꯒꯦꯀꯣ ꯑꯅꯤꯡꯕꯁꯤꯡꯁꯨ ꯂꯣꯏꯅ ꯊꯨꯡꯖꯔꯒꯦ ꯑꯗꯣ ꯀꯩꯁꯨꯝ ꯁꯥꯎꯅꯤꯡꯉꯥꯏ ꯂꯩꯇꯦꯀꯣ ꯑꯗꯣ ꯑꯩꯒꯤꯁꯦ ꯑꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯕꯀꯣ ꯃꯌꯥꯝꯗ ꯍꯥꯏꯗꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯩꯅ ꯃꯅꯨꯡꯗ ꯐꯥꯎꯔꯤꯕ ꯅꯨꯡꯉꯥꯏꯇꯕꯗꯣ ꯃꯌꯥꯝꯗ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯅꯤꯡꯕ ꯑꯗꯨꯒ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯗꯤ ꯍꯥꯏꯖꯅꯤꯡꯕ ꯋꯥꯍꯩꯁꯤꯡꯗꯨꯁꯨ ꯈꯤꯇꯪ ꯍꯥꯏꯖꯒꯦ ꯍꯥꯏꯅ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯃꯛꯄꯅꯦꯕꯀꯣ ꯍꯥꯏꯗꯤ ꯃꯥꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤꯁꯤꯡꯁꯦ ꯂꯩꯅꯔꯤꯉꯩ ꯃꯌꯥꯝꯅꯁꯨꯀꯣ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯋꯥꯅ ꯂꯩꯕ ꯃꯇꯝꯁꯤꯒ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯅꯗꯣꯔꯤꯅꯤ ꯑꯗꯨꯅ ꯃꯥꯏꯅ ꯇꯧꯖꯕ ꯊꯕꯛ ꯃꯥꯅ ꯐꯩꯌꯦꯅ ꯈꯜꯂꯒ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯗꯨꯒ ꯍꯥꯏꯗꯤ ꯉꯥꯡꯕꯤꯗꯕ ꯌꯦꯠꯄꯤꯗꯕ ꯍꯥꯏꯅ ꯍꯥꯏꯗꯤ ꯍꯥꯏꯖꯅꯤꯡꯉꯤꯕꯀꯣ ꯑꯗꯨꯒ ꯃꯣꯏꯁꯨ ꯂꯣꯏꯅ ꯅꯨꯡꯉꯥꯏꯄꯣꯠꯇꯦꯀꯣ ꯅꯨꯡꯉꯥꯏꯇꯕꯁꯤꯡꯗो ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯁꯤꯡꯗꯣ ꯀꯣꯛꯇ ꯑꯗꯨꯝ ꯈꯟꯖꯅ ꯂꯩꯔꯗꯤ ꯅꯥꯔꯛꯑꯣꯏꯗ꯭ꯔꯣ ꯅꯥꯔꯛꯑꯗꯤ ꯀꯅꯥꯅ ꯂꯥꯏꯌꯦꯡꯕꯤꯗꯣꯔꯤ ꯅꯥꯔꯛ ꯌꯦꯛꯂꯛꯄ ꯍꯥꯏꯁꯤꯗꯕꯨ ꯃꯤꯅ ꯀꯩꯁꯨꯝ ꯅꯨꯡꯁꯤꯗꯕꯅꯤꯀꯣ ꯅꯥꯔꯛꯑꯗꯤ ꯑꯗꯨꯗꯨꯅ ꯏꯁꯥꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯅꯨꯡꯉꯥꯏ ꯂꯩꯅꯤꯀꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯗꯤ ꯑꯩꯒꯤ ꯇꯦꯟꯁꯟꯁꯦ ꯐꯅꯤ ꯍꯥꯏꯗꯣ ꯈꯜꯂꯒ ꯍꯤꯡ ꯇꯥꯏꯀꯣ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯩꯒꯤ ꯇꯦꯟꯁꯟꯁꯦ ꯑꯩꯅ ꯑꯗꯨꯝ ꯈꯟꯖꯅ ꯂꯩꯔꯗꯤ ꯑꯗꯨꯝ ꯅꯣꯡꯃꯒꯤ ꯍꯥꯏꯗꯤ ꯑꯅꯥꯕ ꯑꯗꯨꯝ ꯍꯦꯟꯒꯠꯂꯛꯇꯣꯏꯅꯦꯕꯀோ ꯑꯗꯨꯗꯨꯅ ꯂꯥꯟ ꯇꯧꯔꯦ ꯍꯥꯏꯅ ꯑꯁꯨꯝ ꯂꯥꯟꯒꯤ ꯋꯥꯈꯟꯗꯇ ꯑꯗꯨꯝ ꯈꯟꯅ ꯂꯩꯕꯁꯨ ꯌꯥꯗꯦꯀꯣ ꯀꯃꯥꯏꯅ ꯇꯧꯔꯒ ꯂꯥꯟꯁꯤꯒ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯗꯕ ꯑꯩꯅ ꯀꯔꯤ ꯃꯇꯦꯡ ꯄꯥꯡ ꯉꯝꯒꯅꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯃꯇꯦꯡ ꯄꯥꯡ ꯉꯝꯒꯅꯤ ꯑꯗꯨꯁꯤꯡꯗꯣ ꯈꯜꯂꯒ ꯃꯥꯒꯤ ꯇꯧꯖꯔꯤꯕ ꯊꯕꯛꯁꯤꯡ ꯇꯧꯅꯔꯤꯁꯤꯡꯁꯦ ꯐꯠꯇ꯭ꯔꯅꯦ ꯑꯁꯤꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯅꯦꯀꯣ ꯑꯗꯣ ꯁꯤꯡꯗꯨꯒ ꯍꯥꯏꯗꯤ ꯉꯥꯡꯕ ꯈꯣꯠꯄꯗꯣ ꯅꯨꯡꯉꯥꯏꯖꯗꯦꯕꯀꯣ ꯑꯩꯁꯨ ꯃꯌꯥꯝ ꯎꯔꯦ ꯃꯤ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣꯗꯁꯨ ꯃꯌꯥꯝ ꯎꯔꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯀꯣ ꯌꯨꯇꯨꯕꯔꯁꯤꯡꯗ ꯉꯥꯡꯉꯛꯄ ꯈꯣꯠꯂꯛꯄ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗꯤ ꯍꯧꯖꯤꯛ ꯌꯨꯇꯨꯕꯔꯅꯤ ꯍꯥꯏꯕꯗꯒ ꯌꯨꯇꯨꯕꯔꯅꯤꯒ ꯍꯥꯏꯖꯅꯤꯡꯗꯦꯅꯤ ꯀꯩꯁꯨꯝ ꯌꯨꯇꯨꯕꯔꯒ ꯑꯣꯏꯖꯗ꯭ꯔꯤꯕꯀꯣ ꯑꯗꯣ ꯑꯩꯉꯣꯟꯗꯁꯨ ꯑꯗꯨꯃꯥꯏꯅ ꯉꯥꯡꯉꯛꯑꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯩꯔꯦ ꯈꯣꯠꯂꯦ ꯑꯗꯣ ꯍꯥꯏꯔꯛꯄꯒꯤꯗꯃꯛꯇ ꯑꯩꯅ ꯁꯤ ꯈꯤꯇꯪ ꯃꯌꯥꯝꯗ ꯊꯝꯖꯕꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯁꯨ ꯋꯥꯔꯧꯕꯤꯔꯣꯏꯅꯈꯜꯂꯤ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯑꯩꯅ ꯃꯉꯣꯟꯗ ꯂꯩꯖꯕ ꯋꯥꯗꯣ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯕꯅꯤꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ